CRPF personnel ani hatpada senaba KNFMC gi thongmin thang hauke NIA na formal arrest lawkhre pawasi kangla paw se dagi lawkhatchabane sahi asigi April 18 naran saina maningda CRPF personnel ani hatkiba duga personnel ani na sogan kiba thokdok adu da senaba KNFMC gi member thongmin thang hauke National Investigation Agency NIA na formal arrest lawkhre India Today ani gi report amana hai Thongmin Thang Haukip, alias Thangboy Haukip, alias Roger, formal arrest daw na ba NIA gi special court na permission pi kibagaloy na mahak NIA gi custody da tha asigi kunifan phau ba remand lawthakiba nei mahak tongan ba case amaga mari leina na Imphal airport gi chahi asigi June 3 ta NIA na faduna investigation satharakiba nei mahak hauzik New Delhi gi Rohini da laiba district jail da laire Mahaki court proceedings adu video conferencing ki kuthang da sathagi bani haina pawasina makhata re sahi nauribi nupi macha mahairoi amada sexual assault satharubagi maral da oza ama police na fare pawasi kangla paw se dagi lokhatchavane sahi nauribi nupi macha mahairoi amada sexual assault satharubagi maral da private school gi oza ama police na fare lakliba taraga mathoi phauba judicial custody remand lokthakre haire Any now gi report matungin na thogdok asi Tengnopal district ta thokiba nei sahi nauribi nupi macha adu da hanjin sexual assault satharu badagi faraba mioi adu de lamthaka roaming san maring sahi kun nei victim moiribi nupi macha adu gi mama mapa na police ta complain ama thangalak badagi complain adu ga mari leina na mahakpu phagat khiba nei masi police station gi team ama na mioi ama pokso court ta puthoklaba matung lakliba November taraga mathoi phauba Judicial custody da remand lawthakiba nei court ki proceeding adu da special public prosecutor na phongdokhibagi matungin na victim moiribi nupi macha adu gi apokpi na tha asigi kunma thoida complain ama police ta tawrakhe complain asida tha asigi taraga manga amasung taraga tarukta Tengnopal da laiba yum amada waja asina mahaki macha nupi da sexual assault sathaki aire lamthaka moringsan maring haukiba October kunma thoida police na masagi mayumdagi fakhiba nei Police na wahong pahong sathabada mahaki mathakta siriba maraladu masana yazakhi hainasu pawasina makhata re